जेनिम्स ऑपरेशन तौदुना आंगांग उनखिबा अमा लेखिदबदगी इरांग थोखरे जेनिम्स ऑपरेशन तौदुना आंगांग उनखिबी ओइनाम शांतिबाला देवी चहिन कुंथ्रा तरुक मपुरोइबा ओजित कुमार थौबाल लेसांगथेम अवांग लेकाइदा लेबी नुपी अमा लेखिदबदगी मियामना इरांग हौरक्तुना हॉस्पिटल की पोलम कया अमांग अता थोकहनख्रे इमुंग मनुंगी पाउदा शांतिबाला आंगांग उननबगीदमक्ता महाकी कंसल डॉक्टर रोमिताना ngarang mamang thagi kunmapan da hospital da pukhatna ba khangan khibadagi hospital da pukhatuna layeng pathap satharaba matung January 13 da angang nupi masa ama pokhi angang unaraba matung ising chatpa yadabadagi consult doctor da hairabasu tabikhide siza hospital da pudun layeng lage hairabasu yakhide nupi si heart ki anaba lai kidney su yadre haina phongdoki adubu shantiwala masagi anaba mata leitaba miyoini heart ki anaba lai haiba tarbadei makhoina khangpham thoi problem thoklaba matung da hairakpasi yaningde doctor na section dabadagi thokpani thaudosi gi mayokta patient party na irang hauruktuna polam sing yekhai thingaiba thokpadagi police kangbu ama sangsilakpadagi irang adu matam chana control tauki tungda Jennings ki director amadi imung manung punna wari sanakre karida yanaba purakibano haiba chapchana khangbangam-dri atopa pawmana police na Yanthatkhre popi-panbi sing mitrangum houramle angakpa poknare Imphal East District ki Kongba maru gi mafam kharada police na Yanthatkhre popi-panbi sing mapung marei phaduna mahi yanduna hourambe thengnabada mitrangum angakpa poknare Thaudosi ga mari leinana Khundrakpham Kendra Youth Organization Khukyo haina khangnariba sigi president L Sanjitna lengak asina sangsiliba war against drug ka mari leinana state asigi tongan ba mafam singda thariba popi-panbi sing Yanthattuna manghan takhanbagi thabak sing chathari adubu Imphal East ki Kongba maru gi tongan ba mafam singda thaba popi-panbi sing paktakna na Yanthatkhrebasu ngasidi popi-panbi sing adu mapung marei pharaktuna mahi yale thawung asina mafam asida leiriba khunja singda angakpa musu ohele home department na war against drug ka mari leinana nisagi polam sing phaba madi popi-panbi sing manghan takhanbagi thabak chathabada leibak miyamna su saugali adubu handak Kongba maru gi mafam kyada Yanthatkhre hairiba popi-panbi sing adu mapung marei phaduna mahi yalamba haibasi ngaktaba ngamde nisagi mayokta sangsin ba khongjang da pukchel sengba mathautai maramaduna hairiba mafam sing asida horiba popi-panbi sing miyam ga loinana khukyona yana ba thabak paikhalagani haiki atopa pawmana February 5 dagi Manipur da cinema hall sing hanglagani United Cine Exhibitor Association of Manipur UCEAM na lepna duna mamangda Manipur ki PAO-CHE singda khangan khibagi matungina lakliba February tang 5 dagi Manipur da leiriba cinema hall singi manungda Friends Talkies Imphal KK Thawal Indrani House Kaching Indira Baby Yaripok Shanti Cinema Bishnupur Jiten Cinema Mayang Imphal JMC Kumbi Janta Cinema Moirang amasung Machu Cinema Samuro hairiba sing asi mahusagum hangdoktuna Manipur film sing utpa horagani haina United Cine Exhibitor Association of Manipur UCEAM na presta thadorok serol amana hairi serol cinema kha taribadi cinema hall sing asida ahoba thenkhang oino utkadariba Manipuri film di yoi mayai mongsabana director oiduna puthokpa iteima haiba sini Deni Artina Roshan Bila Gayatri Ibudhau na singba actor sing na saktam langba film asigi producer na Rishini Film asi Central Board of Film Certificate CBFC na piba certificate ta valid for theatrical release tharaba Manipur film amani mahusagum cinema hall hangduna Manipur film utpa haugadariba sida Manipur sarkar na COVID-19 pandemic mari leinana piba SOP guidelines sing adu chapchana ngakna satkadabani madugi damak cinema hall salairiba singna section thorang lokhatkadabani haina su serol asina makha tari atopa pawmana ngasidagi tarani thoi suba Manipur Legislative Assembly ki budget session chathaba houkhre law and order gi phibam phagalakpana state asida chaukhat thorangi maikaida ahen ba miyeng changba ngamle governor sitting tara humdoi lege daba tara ma thoi suba Manipur Legislative Assembly ki tarani thoi suba budget session ngasi Manipur gi governor Dr. Nazma Heptulana governor gi address piraduna session haudoki budget session asi hudokpaga loinana governor Dr. Nazma Heptulana mahaki warol piraduna house ta phongdokhibadadi ngasi Manipur da law and order gi phibam phagalakpa sina state asida chaukhat thorangi maikaida ahen ba miyeng changba ngamle e-kuwe payment system asi chanahanba ngamkhibadagi Manipur sarkar na sel thum asi matam chana amadi maram chana sinaba ngamle haina governor na house ta thamkhiba governor gi address ta pankhre
ngasi ayuk pung tara mathoi tadringi da Manipur gi Governor Dr. Nazma Heptulana Manipur Legislative Assembly da thunglaki Governor na hek thunglabaga ikai khumnabo utlaba matungda House ta changki aduga session adu hogdokpaga loinana Governor gi address House ta thamladuna Governor Nazma Heptulana tarani thoi suba session asida saruk yariba House ki member khuding makputaram na okhi haina phongdoki loinana anoba sahi asina pumnamakki mafamda harau tayamba nungaiba yaiphabu puraklagani haina asa tawi haiki Governor gi warol aduda pallibadi COVID-19 gi laichat na maram oiduna haukiba sahi asi malem gi oina khudong shataba kaya mayokna khiba sahi ama oiki tamthiraba laichat asi leire haina World Health Organization na lauthorpadagi January 19 dagi Imphal International Airport ta lakhiba passenger sing screening tawba honki Kangphalgi lambi da changlak pasing Mao madi jiribam da hangduna thamliba entry point singda January 19 dagi screening tawba hoki pung kunmari chupna control room hangduna thamki Chief Minister na lusingba COVID-19 gi State Consultative Committee semki COVID-19 gi task force su semduna laina asi thengnaki matam gi oina SOP semduna containment zone lauthoktuna punna thengnamina khi haiba wafam sing thamki Manipur gi Governor Nazma Heptulana pikhiba Governor gi address adu sarkar gi maikai dagi House ki member P Saratna motion of thanks ki damak move tauki aduga motion adu bu House ki member S Rajan second tauki session adugi makha satharak poina House ki leader su oriba Chief Minister N Birena taramanga suba report of the Business Advisory Committee 2021 gi committee report su House ta thamki masigi matungda Speaker Y Khemcha na House adu hayeng phauba adjourn tawre haina lauthoki atopa pawmana bill pidrabadi Jio Tower sing shutdown tawba yauna khongjang changsilagani Jio Tower sabagi final bill February 15 phawuda pithoktaba tarabadi thangnaba numitagi saba loiduna activate tawkhraba Jio Tower sing shutdown tawba yauna agitation kya sangsilagani haina JSC against the sub controller Jio Tower under Gitazen Maitai Managing Director NM Electricals and Construction gi Chairman John Dangmaina phongdokhre ngasi JSC asina Manipur Press Club ta pangthokiba pawgi mifamda John Dangmaina hai hokhiba sahi 2018 gi October da Jio Tower sanabagi work order pirakpadagi Gitazen hariba miyo asigi makhada thabak paikhatpa hoki hariba work asi numit 15 ni gi manungda loisilabadi bill pithokani haibadagi thariba matam asi phawbugi manungda loisinki adubu bill pi na bahairubada numit 95 ni amuk sangdoraki masidasu bill pi dabata natana Gitazen maiteina ulai pairei tawduna laiki Thabak surga bill pithok taba sigi matang da JSC asina Jio Reliance Company da kayarak hanna bill pithok hanna ba complaint tawkhre maduda company gi maikai digidi Gitazen maitai da bill pithok ro haikhiba leirabani hairaki maramaduna thu matamda final bill asi pithok taba tarbadi saba loiduna mathau tawkhraba Jio Tower singadu shutdown tawsinbaga loinana agitation kya sangsilagani maduda thorokpa aphaphata khudingmak Gitazen hairiba nupa asina pugadabani atopa pawmana PWD gi karmasari singna highway da niyam lan na parking onsin duna leirakibadu tak thokhre Manipur Sarkar gi loisang singi manungda khwaidigi chawba loisang ama oiriba khuya thongda leiba Public Works Department PWD gi oiba gari parking leitabadagi loisang asigi karmasari singna National Highway oiriba loisang asigi mamang thangba lambida niyamlan na gari parking oisinduna lakpadagi miyamna chathok chachin tawbuda khudong chathaba kaya mayokna duna lakhibadu kokhannabagi damakta ngasi city police ki kangpuna tak thokre Sahi kharagi mamangda PWD complex manungda sakhangdaba singna bomb fit tawduna thamlambadagi pokhaibagi thodok thoki masigi matungda section thorangi thabak lokhalibani haiduna PWD gi karmasari singna purakpa gari sing complex manungda thamandana loisang asigi mamang thangba highway gi sarukta niyamla na lambi kansinduna parking oisinduna lakhibani niyamla na highway da parking on silibasi tawganu haina PWD gi makok thongba engineer singda city police ki maikai degi kyarak hanna haiduna laklabasu niyam kaina parking on sinduna lakhi adubu ngasi assembly session hokibaga loinana ka henna lambi paring asida traffic jam thoktuna miyamna karigidamakta PWD gi mamangda makhoigi gari parking oisilibano haibagi iho ama lakpadagi city police ki OC na lusingba timamana gari parking asinga sidagi takthokpa hokibani hai Pausina hai PWD da thabak tawriba chief engineer dagi horaga karmasari singna purakpa gari office complex manungda parking tawpham leitrabadi karmasari sing gari puraktana khongna oina lakpiro madunatana national highway gi sarukan sinduna gari parking oisiliba si Manipur Sarkar gi mari leinaba authority gi maikai dagi parking oibagi ayaba order porau hainasu city police gi maikai dagi phongdokre loina na makha tana PWD office mamangi highway gi sarukta gari parking oisinba yararoi hairi